Guwahati da pangthokkhrae second Northeast Para Sports Meet 2025 da medal kaya fangduna iramdam gi mingchat purakraba Manipur Para Sport Squad pu taramna okpagi thouram ga loinana Liklam Star Singer Group ki ahanba get together thouram pangthokkhrae ngasi takyal khongbal da leba Ozi Resort da Liklam Ben sinduna Liklam Star Singer Group ki KSS Bikramaditya Paralympic Committee Manipur ki President Kangjam Birendra Manipur second Northeast Para Sport Meet 2025 की सिप्टी मिशन डॉक्टर किरण यंत्रन बममदे लिकलम स्टार सिंगर ग्रुप की इरेंगबम इबोबी अमसुंग माइसनाम रंजित मियोइसिंग असिना प्रेसिडेंट मेंबर सिंग ओइदुना तोंगान तोंगान बा इवेंट कयादा गोल्ड सिल्वर अमदे ब्रोंज मेडल कया फंगदुना इरमदम की माइ पुरखरबा पारा स्पोर्ट प्लेयर सिंगबु असंबल लेंगयान अमदे सर्टिफिकेट खुदोल तमदुना इकाई कुमनबा उतखि थौरम अदुगा मरी लेनना वाइ किरण हाइकिबदा लमदम मसिगी सानरोय कयाना इरमदम की मिंगचत पुरक्किबा दुगुम ngasi para sport player singna purakliba mingchat asiga khetnaba thamloidabani laibak asigi state kayana sanaroi chamadagi tadana laktuna sport meet aduda saruk yarbasu iramdam asidagi supnagi sanaroi taret khakna medal tarani thoi phangduna mai paklapa asi yamna singthaningai ni haike masida natana sanaroi singa sina laita lairba imungdagi oibana maram oiduna chathok sasinda khudong sadaba kaya mayokna khrabasu ngasi sanaroi singna medal kaya phangduna chauna mai paklapa si Para Sport Kilamda Soba Safu Ama Lak Lagani Haibagi Tazabalai Habawa Pumsing Fongdoki. Tongan ba makoi player mangana medal trying to look pase Manipur so say adana equation bopuling to bagi token of love and appreciation encouragement se equation to the lengyana ma people so ngamjaba kana kana lakpada koi ngamjaba sel gi mating magi pocket pang bibo so ko pirakan amuk press media electronic and print media sing lakpiraga pau sing mana happy ba khombi ba to bi se yam ngai ba pawi sum basina ekoi Manipur gi mingchat pora iba ekoi gi para player sing je samana na ekoi the Manipur Sports Hub, aduga Manipur Sports na amadi art and culture sakta habis da players sing na so koi able person sing na toriba koi disabled na taba players sing na ngasi mingchat pura ida sama na pura kone habis press media na so mayak sing na kachin kaya una pau so da maki tambigani sandok gani habis thajabat thamjai